Ningthoukhongjam Suni na pau pazari ahanbada maruiba pau Manipur COVID-19 nabadagi pharakpagi chang chada 52.9 sino yore ngarang miyoi ni phumanga discharge tawki Meghaloi da tha nipan da ngariba angang ama lekidabaga loinana COVID-19 na siba migi masing ani shure amasung Kendra gi griha mantraloina University amasung institution singna parikya pangthokpada ayaba pikre Manipur da COVID-19 nabadagi pharakpagi chang chada 52.9 sino yore Rajesh da positive oiba migi masing lising ma chahum marphudara gi manungda miyoi chatret kunthra mari naba phakre active case chatruk 53 leire ngarang sahi taret tangai dibi nupi macha ma COVID-19 positive oiba thengnaki mahak mamang thagi kunithoi da mama mapaga loinana Delhi dagi halakki bani mamang thagi kunipan da nudu positive oiba thengnaki aduga nupi macha adugi sample na negative oiki mama mapa adu Jennings ta thamduna layengi aduga nupi macha aduna thangoi bandal leba mahaki mayumda home quarantine tawduna thamlakpani nupi macha si hojik Jennings ki covid care facility de layengli COVID-19 common control room na thokpa chirol mana hai haukiba nongmuni ni asida miyoi kunthra mari admit tawki masigi manungda Jennings ta nipan RD wing lamphel patatra humdoi Woodland Resort Ukhrul da ani Tamenglong Higher Secondary School Quarantine Center da ama PR English School Coaching Center da mari amasung Community Quarantine Center Kamjong da tarukni ngarang miyoi ni phumanga discharge tawki basing adu Tamenglong dagi kunmathoi Jennings dagi taramari Rims dagi taruk amasung Unicos School Maitram dagi tarukni Aikhogi paumina hai ngarang Jennings ta puna sample Chambri humbudrani thoi test tawbugi manungda tara positive oiki aduga Rims ta sample sama kunthra manga test tawbugi manungda mapal positive oiki How kiba numit kharani asida jeri bamdo oirakliba pibamgi matangda Rajigi Chief Secretary na Dr. Suresh Babuna sababati oidana mifama mangarang pangthokre mifama duda kupna khanaraba matungda warep kayamarum lauki warep singadugi manungda haksel gi team ama amasung COVID kamari leinaba medical gi polam sing jeri bamdo kudakta thakiba Rail gari sing lakpada maruiba thokdang lokiba miyoi singi sample lawba ISBT da mateng pangliba transport department gi team amasung civil official sing kudakta lokthokpa haibasigi matangda home bibhag nu hukum ama thokpa quarantine center sing na lawri polam singi matangda mari leinaba deputy commissioner sing na register semnaba sing bayauri ngarang imi phemadu da DGP LM khauti amasung administrative secretary sing sarukyaki Manipur Heli Service ki makhada Rajesh da helicopter service kudaktagi horagani Rajya ki principal secretary transport na thokpa chirol manhai MHS subsidies ki mamagi makhada chalaiba helicopter service asi miyam gi swartha yenglaga tangkak naina chalaiba horagani tabiriba pawasi Akashwani Imphal dagini Meghaloi da ngarang thani pan da ngaiba angang ama leikidabaga loinana COVID-19 na siba migi masing ani shure pikliba angang adu Arunachal Pradesh dagini ma COVID-19 symptom dagi ngarang negrims ta lekidabani Rajya ki Haksel Vibhag ki director Dr. Aman Warna hai Rajya tu COVID-19 na siba ngarang gi asi tharaga ani shure Rajya ki Haksel Mantri AL Hek na hai angang adu COVID-19 symptom ga loinana negrims hospital da mama mapa ga loinana gari ma da ngarang ayuk angan bada purakibani angang adu hospital gi isolation ward ta thamduna sample lokhat ki adubu maki sample gi result laktringai da angang adu leikidabani angang adu gi mama mapa masung driver adu gi sample di test tawbada negative oire Meghaloi da ngarang miyoi nipan nongna COVID-19 positive oiba thengnare miyoi nipan gi manungda mangana BSF ki personnel ni rajya da hauji fawbada active case nifumari leiri miyoi nifumdoina naba phakre Tripura da ngarang puna sample listing ma chani humpu test tawbugi manungda sama tarani thoi positive oiba thengnaki masigi manungda khwai jila dagi miyoi ni phu yauri Assam da ngarang thakta da miyoi chatret marfu taru COVID-19 na naba thengnaki masigi manungda tanga marfudra pana Guwahati gi sahar dagi ngaktani rajya da hauji fawbada positive oiba migi masing lising tarani thoi tanga kuni thoi sure masigi manungda active case na lising mari chatruk kulhumdoini Ngarang miyoi chambri nipu mapan discharge tawkibaga loinana naba pabamigi masing lising taret chanipan marfuni thoini miyoi tara mari laina asegi leikidre Kendra ge Griha Mantraloina University amasung institution singna parikya pangthokpada ayaba pikre
Kendra gi Higher Education Secretary da thaba cherol ma da hai University gi oiba examination amasung academic calendar gi matang da UGC na piriba guidelines gi matungina final term examination sing tangai padana pangthogadabani parikya si Kendra gi haksel amasung yafi yumbal mantraloy na ayaba piraba standard operating procedure gi matung ina pangthogadabani Assam da COVID-19 laitat laksin naba thorang kaya paithalingai charakta rajya da seltungi phugam phagat hanabasu thorang kaya marum lokhatle rajya gi PHED mantri Rihan Daimari na hai rajya gi naha lising yang khai rom da skill development training pinaba thorang kaya marum lokhatle Akashvani Paumi na hai Jal Jeevan Mission gi makada naha singda skill development training pinaba sem saba loire mantri na hai atai rajya singgi halakpa miyoi singdana hena thorang asina kanaba pigani Sri Daimari na hai Bibag asina COVID-19 laitat sandoktanaba khul singda sanitization gi thabak chathari mang na hai rajya da hangiba relief camp singda thangnaba afaba ising piri National Security Advisor Ajay Doval na China gi mapal thawram mantri Wang Li ga ngamkhoi paringda hauzik oiba phibam gi matang da ngarang telephone da wari sana kare Luchingbani na Bharat China ngamkhoi gi paringi western sector da oirakliba phibam gi matang da kumna khanaki mapal thawram mantraloy na hai Luchingbani na ngamkhoi paringda Santi thamba amasung nungsi chanana leminaba haina yanaki maramaduna atuba matamda line of control da ungkhatnariba du kudaktagi loisinba haina yanaki Imphal ngasi phongwa pause singi maroiba pausingi damak Wahengbam Rajesh leire Rajesh Thagasari Suni Imphal ngasi phongwa pause singda maroina phongnariba pau khara panba tarabadi rajya gi mantri mandal da pham hongdo unjing tawba thangmaiban polem lekaibu containment zone haina laukthokkiba Jiribam the police personnel mapan nona positive oire haiba government ki employees sing log out horagani haiba rises the sian ba maru eba turel singi imai wangkhalagli amasung council of higher secondary education manipur na loba class 12 ki lemhoriba parikya sing pangthokre haibasini Upamukhyamantri Yumnam Joy Kumar na home bibhag pambadagi atei portfolio sing Loroi haiba wapam thangmai bandan nauriba nupi macha ama positive oibadagi mapam adubu containment zone haina lauthokibigi pauna Sangai Express English ki ahanba amasung anisuba headline tori Deputy CM da pikiba portfolio masanadi yaningdri haibasna Sangai Express Manipur da banner headline tawduna fongle NPP na su penadri BJP manungi su pendaba kaya yaure hanagi MLA Subhasandra gi petition da Congress na respondent oina yawon biu haijarakle haibasna huyenlan paugi ahanba amasung anisuba headline tori Jiribam da no police amasung BDF persamapan amagasu positive oire haibasna pokna pham People's Chronicle amasung irebaki ahanba headline tori Jiribam da COVID-19 positive oiba police personnel nifu matoi sukre haibasna sanalebaki ahanba headline tori Strike na maram oirga mathok tokdaba official sing disaster management ek ki makhada dandi pigani haiba chief secretary gi wafamna naharogi thokdangi ahanba headline ori Bharat ta COVID-19 gi case lak mapan hele Manipur na lising ama chahum marfudra yaure haibasina Manipur mail gi ahanba headline tori Joy Kumar gi lokthok uraba finance amuk sinakre home pinaba NPP na mipam pangthok tuna taksin kre haibasina Isel Express ki ahanba headline tori Deputy Chief Minister Joy Kumar na portfolio ahum amuk hanna paire Mukhyamantri N Bere na portfolio ta ahum doi paire habisna Imphal Press ki ahanba headline tori Kwaraman ima kaitel amuk hanna phamnaba thorang toramba police na mai pahan kidre mioi tare police na phakre haiba pau ama Sangai Express English huyanlan pau pona pham People's Chronicle na singba da phongli delimitation gi mayokta political party marina high court PIL file torakre haiba pau ama huyanlan pau da phongli Miyam da pangaliba marks matik mayay kanana lepage mamalgal sanadaba marks job card ki sinmi sing da piga dore haba pau asina sanalaiba ki ani suba headline tori pau asi Sangai Express Manipuri amasung naharugi thokdang da supongle Thawbal Municipal Council ki councilor taruk BJP da chongsin kre makhoi butaram na okre habisna Isel Express ki ani suba headline tori Sangai Provda laiba FCI Godong mayada amor akai hundopam oiriba asigi daita kanana pugani haba pau People's Chronicle gi anchor kalam da phongli Suni Thagasari Rajesh aroiba dangaroiba pau amukhana Manipur da COVID-19 nabadagi pharakpagi changchada 52.9 sino yaure ngarang miyoi nifu manga discharge tauki Meghaloi da thani pan ngai ba angang ma lekhidabaga loinana COVID-19 na siba migi masing ani shure amasung Kendra gi Griha Mantraloina University amasung institution sing na parikya pangthokpada ayaba pikre pau